इमेज पाउदम eng tabiribasingbu Nomaitem Kajal Devina khurumjari ahanbada maruiba pauk pijari Kunmanga suba National Fish Farmers Day tharam pangthokre Padmasri Saikom Mirabai Chanuna Chamakuntran Mari Shuba Duran Cup 2025 Gate Trophy Flag of Tokre Nauria Fulo Life and Work Haibahiramda Nomagi Oiba National Seminar ama pangthokre Noyana National Capital Delhi da ngasi ayuk yuar hakre Mapung may bapaw Kunmanga suba National Fish Farmers Day da pangthokre L. Jayarani, MSS Deputy Secretary MD Ismat Khan, Joint Director T. Romi, Project Officer Hemchandra Ningthau Khongjam Amadi, Manipur ge Saisakpa Hamom Sadanandana Matang Sidna Chief Guest President Amadi, Guest of Honor Oina Saruk Yakibaga Loinana, Mamang Chahi Lisingani Kunmari ge Fish Pier Cum Fish Crop Competition da Makong Matang Ta Kraba Fish Farmer Singda Certificate Citation Amadi Selgi Mana Matum Piduna Ikai Kumnaba Utpaga Loinana, Pukning Tawat Ki. Tharom aduga marilena Fisheries Department ki Director T Fulen Maitei na phongdorakpada Manipurda lairiba mipum khudingmakna nga asi yamna pamna chanabata natana karigumba thodok ama thokpa matamdasu nga asi sisinaduna lakli adumoinamak Manipurda nongmada nga sisinabagi chang asi metric ton listing yangkhainipan mathau tai adumoinamak mathau taba Ngagi chang asi lamdam asida lairiba fish farmers singna puthokpa ngamdabadagi mapan lamdagi pusilakpa ngana awatpa mafam singda menkhatuna lairi masi pumnamang asi koknaba department asige maikaidagi shu fish farmers singda matamgi Chahi khudingi ningol chakoba numita ngagi mela pangthoktuna chahi aduda nga khwaidagi hena puthokpa ngamba farmers aduda manang mathum piduna makhoi pukning thawatuna su lakli haina phongdokhi Council Lorna Dagi, in a period of department the Yori Papisas, Portabanina, Tongan Masos, Kiataki, explore or get funding to reach NFDB at the National Peace. NFDB NFDB Koina, Hatchery Mayama, so and the Pigre, a club hatchery Taram Ramatre Mupire. Advain tongan activities mayama beneficiary oriented activities mayama so promotory anu wa the pilot project koina lekai Chatliba chahi sigi July kuntra dagi August 9 fauba Kumal Lampak Men Stadium Imphal da Manipur government na support tawduna Indian Armed Force na senduna pangthokadaba Chama Kuntra Mari Shuba Duran Cup 2025 ki trophy flag of ceremony Bisnupur district ke Manung Chanba Sendrada Pangthopa Luna weightlifter Padmasri Awadi Saikom Mirabai Chanuna ngasi lamthakre flag of ceremony aduda Indian Army ki makok thongba official sing DC Bisnupur Puja Alangbam IS SP Bisnupur Keswes Ravi Kumar IPS international football player Sing Amadi Manipur lenga ke makok thongba official kaya su saru yaki lamthabagi tharomduda armed force ke makaidagi Padmasri Mirabai da Kudol pot piduna taramna oklaba matungda flag of ceremony pangthokhi Tharonga Mailenana Padmasri Awadi Saikom Mirabai na phongdokhibada Manipur gi hauze oriba chorangnariba wakhal leitadriba matamasida Duran Cup pangthokpa sina miyam gi yaifanaba wakhal pot achauba mateng oiragani thajai aduga lireba miyam na ngainariba Duran Cup Manipurda puratuna pangthokadoriba asi lamdam sigi ningol ama oina chauthokchai haiki Tharomduda Thangjeng Thampers ke bikers singge guard rally chatuna amadi Duran Cup trophy puba gari adu Sendradagi tharoklaga tidim lamida road show tawduna miyam uhanna bapurakhi amadi Greater Imphal gi tongan ba lambi singda puraba matungda Kumal Lampakta lamthongpham oikhi oiragasu players amagi gun kamaina oigadage haibado tamnenga yamna leijagane ana ai khale smaina aduga yam harawa poe aduga Manipur gi kano ama oina ningon ama oina di yam na proud oiba haitare ko smaina Duran Cup se tawgani sille haibase yamna harawa ma poe di north east akhoi gi na pamjadba sports sing football da boiro Manipur dagi mayam players mayam ma yaure ko nupi gi Asian Cup to sunon
मोइना क्वालिफाइंग तवे अदु सुम मयाम से हेना मयाम दा अखोइ से तौब ngami अतुकी मतक अखोइ से पांगल लै थौना लै हाबदु उथोकपगी तांजा अमसु पिबी नेना आई खंजनिंगे इंडिया की निंग तंबा फंगनबा होटनबदा अचौबा थौदांग लौकिबा फ्रीडम फाइटर लोइनना मणिपुर लंगा के एक्स डिप्यूटी एजुकेशन मिनिस्टर मोरांगदगी हेमाम नीलमणि सिंह के 11 बर्थ एनिवर्सरी INA मेमोरियल हॉल मोइरांगदा हेमाम नीलमणि फाउंडेशन ए चैरिटेबल ट्रस्ट मोइरांगना सिंदुना ngasi पांगथोखरे थरमदुदा मोइरांग एसटी के MLA TS शांति एक्स MLA P शरदचंद्र अमदी एक्स MLA M पृथ्वीराजना अथबा मिथुनेसिंग ओइना सरुक याखी थरमदुदा लाइवेख्रबा फ्रीडम फाइटर नीलमणि गी मफमदा सरुक याखिबा मियामना हाइकलेका तमखी मोइरांग कॉलेज के रिटायर्ड एसोसिएट प्रोफेसर डॉक्टर वाई मोदुना कुमजा लिसिंग अमगा चमापन तरादा पोखिबा लाइवेख्रबा फ्रीडम फाइटर असगी पुंशिवारी इंडिया की निंग तंबा फंगनबा होटनबदा INA याउदुना महाकना INA की मूवमेंट सौगतनबा होटनखिबा इंडिया ना निंग तंबा फंगनबा मतुंगदा मोइरांगी मियाम चौखटपा पुरकनबा होटनबदा लेंगाकलोंदा चंगलक्तुना मिनिस्टर ओइखिबा कयागी मतांगदा वा ngang मियाम पुन्ना खंगमिनखी थरोमगे सरु अमा ओइना मोइरांग एसटी की मनुंगदा लेबा चटलिबा चाही सिदा क्लास 10 अमदी 12 दा ख्वाइदगी हेना मा वांगना फंगलबा खंगतलबा मकोक मथंग तारबा महिलासिंगदा सेलगी मना साइटेशन अमदी मोमेंटो सेंपिदुना तरामना ओक्तुना पोकनिंग थगतखी टी आई शांतिना फोंदोखिबदा अखोइगी इपा इपु अखोइना थागतलगा चौहनगदबनी मरमसिना राजनीतिगी खेतनबा काउथोकनरगा मोइरांगबो मालेमदा सक्ताकलिबा तमजनिंगाई ओइबा मतिक मगुन चेलबा फ्रीडम फाइटर हेमाम नीलमणि अमदी माइरेनबम कोइरेंगी चाहीगी थबक थौरमसिंग मोइरांगी मियाम चंगदुना होटनमिनसी मियामदा सक्ताकनबा होटनमिनरसी हाइकी M पृथ्वीराजना फोंदोखिबदा फ्रीडम फाइटर हेमाम नीलमणि अमदी माइरेनबम कोइरेंगी बर्थ एनिवर्सरी सिंगदा मैराकतुना मियाम पुन्ना हेना पाकसना लेबाक मियाम यावना निंगसिनमिननबा हौदोकलसे हाइकी डिपार्टमेंट ऑफ मणिपुर यूनिवर्सिटी अमदी लाइनिंग हल फुलो फुंड्रई चैरिटेबल ट्रस्ट लाइनिंग हल ट्रस्ट मैतै लेबाक मणिपुर का पुन्ना खुसमना सिंदुना नावरिया फुलो फुंड्रई लाइफ एंड वर्क हाइबा हिरमदा नौमगी ओइबा नेशनल सेमिनार अमंगसी मणिपुर यूनिवर्सिटी के कोर्ट हॉल दा पांगथोखरे थरम अदुदा मणिपुर यूनिवर्सिटी के फॉर्मर वाइस चांसलर ओरंबत नतना स्कूल ऑफ ह्यूमैनिटीज के डीन प्रोफेसर एस सनातोंबा मणिपुर यूनिवर्सिटी के हेड डिपार्टमेंट ऑफ मणिपुरी प्रोफेसर एल बिरजिता मणिपुर यूनिवर्सिटी के डीन स्कूल ऑफ ह्यूमैनिटीज प्रोफेसर एन प्रमोदिनी मणिपुर यूनिवर्सिटी के डीन ऑफ स्टूडेंट्स वेलफेयर प्रोफेसर CSE बोहल अपोपा मरूप थौ संगलेन अकामपात इम्फाल की प्रेसिडेंट थोक्सोम कुबेर अमदी अपोपा लोइसंग योरबुंग मणिपुर की प्रेसिडेंट सराम देव सिंह मथंग सुना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरु याखिबगा लोइनना मणिपुरी डिपार्टमेंट की असिस्टेंट प्रोफेसर डॉक्टर नावरेम सनातोंबना फोंदोरकपदा इरमदा मसिदा नोमगी आइडेंटिटी क्राइसिस के थौदो कया थोरकलिबा सिदगी खरदंग ओइरबसु कन्ननबा हाइदुना लमदा मसिदा लैरिबा CSO कयान होनरबसु थिंगबा ngamdana आइडेंटिटी क्राइसिस थोकपा हेंगलकलिबा मतम मसिदा खरद ओइरबसु कनबा ngamnaba खंदुना ngasi नेशनल सेमिनार असि पांगथोकपनि हाइना फोंदोखि BSM Manipur National Manipur da hanba oina state level inter school literary and sports competition 2025 ki tharam ngasi BSM talent burst hain nimthonduna Kurai Lamlong da leiba artificial turf ground da pangthokre tharamadu da NIT Manipur ki head department of civil engineering professor Dr. Oinam Bakim Chandra Umay Arts के मैनेजिंग डायरेक्टर चोंगथाम देनी AIFF की कोच निंगथौजम रामानंदा अंफा की एक्टिंग प्रेसिडेंट DB कोवार अमदी sendrang.com की मैनेजिंग डायरेक्टर सिदान शर्मा मथंग सिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरु याखिबगा लोइनना BSM की फाउंडर डायरेक्टर इरेंगबम मनोज मैतेना फोंदोरकपदा हवलकलिबा आंगांग सिंगबो लाइरि खंगनतना साना खोटनबा आर्ट्स म्यूजिक ना चिंगबदा मखोय मखोयगी मसादा यावरिबा हाइसिंगबा सिंग अदुना मखोयगी तुंगी पुंसिदसु हेना माय पाकपा अमा ओइरकनबा पांदमदा BSM talent burst के asi pangthokpani ngasi pangthokliba state level inter school literary and sports competition 2025 asida punna school humphuni pandagi lakpa mahiroi singna tongan ba event 13 ta athoi ahen tanagani haina phongdokhi
मखोगी तोंगा तोंगा मखोगी लेजरी ब टैलेंट सिंग दुगी मतुना हेना चखोन नबगी मखोई दे हेना अदु प्लेटफॉर्म का पिनन वई कोना बीएसएम टैलेंट बस से तौजबने हारिबा बीएसएम टैलेंट बस हान बोइना तौजबसिदा मोर ओवर 68 स्कूल से लापिरगा पार्टिसिपेट तौबिरी अदु लोइना लोइना आगांग सिंसिगी हेना फनन दु मखोइना मखोगी दमकता तोंगा तोंगा लिटरेरी इवेंट सिंग स्पोर्ट्स इवेंट सिंग अदुगा अखोगी स्टेज परफॉर्मेंस मया ngasi kasar baskan de kakmarada leiba Chandi Sharma Manipuri Sangeet Vidyalaya Guru Purnima Tharonga Mairina na Sankirtan yauna Guru Purnima gi tharom mapung phana pangthokre tharom gi ahobada chongtham Gaura Singh na Maira Sukatuna tharom haudoki ngasi gi tharom adu da Gaura Singh Basana Sharma Kangabam Kulachandra Chongtham Mohan Singh Chingshu Bom Hingonjau amadi Thambangongna chingba saknareba miyoisingna daista famki matungda article laba matung tharomga mailena Chandi Sharma Manipuri Sangeet Vidyalaya gi president Chandam Mangol Singh Seishakpa Secretary Hari Singh Vice President NG Molindro na chingba saknareba miyoi kayana tharomga mailena ba wa kaya ngangki loinana na sankirtanga mailena ba oja singna tharomga mailena ba isai kaya sosakduna miyamgi pokning chingsingki ngasigi tharomga mailena Chandi Sharma Manipuri Sangeet Vidyalaya gi mahiroi singda sakta ID card sing su pikhi balona tharom loishinki Kumbi ST ki MLA Sanasam Pemchandra Assembly Constituency ST ki manung lariba oza singi shinphamda matam sangna mahiroi kaya bo takpi tamiduna leramlaba matung shinpham asida gi potharaba masak nairaba National Award oza yauna oza yankai henbada yai faraba buda Purnima numin asida MLA bo makut paiduna takpi tambirakpa oza yauna Guru Singhi makhong sokna khoramduna ngamjaba kutol posting piduna Guru dakhina katuna awangba thakta ikai khumnaba utkre MLA S Pemchandra ACSC ki manung lariba Panchayat Manga Amadi Kumbi Municipal Council gi manung da leiriba oza singi sinphamdagi potharaba pangal sakti watlaba hawai kankhalpa ngamdaba ahal oiraba oza nupi yauna oza yankai henbada Guru dakhina katkhiba aduda Saiton Wangu Borayangbi Amadi Wangu Terakhongi Administrative Committee Chairman Singh M Ibomcha A Keshorjit T S Ramesh P Baleshwar BJP Kumbi Mandal Secretary W Thoiba Organization Secretary N Opendro Ate Luchingba Singh BJP Bisnupur District Committee Vice President K S Laxman MLA na Assembly Constituency asi Prazamiyanga Hathengna Chakhat Thaurang Award apa miyamna Tauhaningba thabak thauram sing khushamnana tawnanaba leiriba MLA gi tongan department singi mihut kangbu su Guru dakhina katpagi tharom adu da saru yaki Kumbi ACSC gi mafam khuding makta leiriba oza gi sinphamdagi potharaba oza khuding makna MLA S Pemchandra da yaifa thauza kaya piraktuna mahaki tongi punshida afabata oiba oijaro haiduna makokta nandabirakhi Miyoiba singna masa masa khakki fanaba wakhanda mahausagi saktam noma nomagi kahalakli maramaduna ngasidi miyoiba sing hingbada aruba fibam amada lakle haina Environment and Climate Change ke Director Dr. T Brajakumar na phongdokre wafam ase ngarang khurai kongpal Thawandongda leiba Netaji Memorial Club Sanglenda Netaji Memorial Club khurai kongpal Thawandong amadi Manipur lenga ke Director of Environment and Climate Change ka khusamanas sinduna Single use plastic bottle haiba hiramda nomagi oiba awareness program da Brajakumar na phongdokhibani tharom aduda Environment and Climate Change ke Director Dr. T Brajakumar Program Officer Dr. MD Habibullah Khan SK Gainaimai Netaji Memorial Club ki President Premanand Saryamcha Amadi Director of Craftsman and Skill Department ki hanagi Joint Director Thokchom Manibabuna athiba mithun lensing oina saru yaki tharom aduga mailena Dr. T Brajakumar na makha taraduna hai plastic ke polam sing yariba makai isha isada sijinnadanaba honaminasi masi sijinnabana akoibagi fibam da piriba amangbadagi kanba ngamgani loinana komjali singani kundagi lengakna plastic sijinaba thingkre adubu hauzik plastic sijinabadi lepte masi aikhoina yariba makai plastic sijinadrabadi plastic sarabashu lep khragani maram aduna aikoi isha isadagi hauraga plastic sijinabagi mahot atopa amana sin hannabagi apambasu phongdokhi tharomadugi makha chatharakpa oina ningthau bung lekai gi oina kanglei kanbi BLF chungambam lekai gi oina Palem Sintha BLF Sarjo Lekai gi oina Salai Tarit amadi Livestream Lekai gi Lamyan BLF Lekai
ꯃꯔꯤꯒꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟ BLF-ꯁꯤꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯕꯦꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ngasi Assamda leiriba tongan-tonganba loop kaya amana khusamnaraga semkiba Manipuri Autonomous Council Demand Coordination Committee gi meng makhada Kasargi Silchar Mayolda leiba Khudiram Boss Statue mamangda miyamgi oiba wakat mifam amal phamduna Assam lengakta Assamda leiriba Manipuri singi damak Manipuri Autonomous Council BBO haidina wakat mifam phamkhre ngasigi wakat mifam asida satra satri naha ahal laman ima event sing na chingba kaya na saruk yaki lunena akhang ahai masak naiba kaya na Manipuri Autonomous Council dimagi maramda wa kaya ngangki Paring nai na satharakpa irecha singi damak kathoklaba I haiba wakhalon sigi kuntra humdoi shuba tharom oina Bisnupur district ke manung chanba tawul mamang laikai dagi thokchom Pravunandan amadi Revika ani gi machanupa thokchom recep ki chahi 18 mapung farakpagi mapok numika mailena EP bagi tharom amang ngasit lamphal pata leiba Regional Institute of Medical Sciences ke Department of Transfusion Medicine na pangthokre tharom asi Green Brigade Foundation Manipur Lab Saver Manipur Indian Red Cross Society Bisnupur district branch amadi Department of Transfusion Medicine RIMS na State Blood Transfusion Council amadi Manipur State S Control Society ge meeng makhada pangthokibani tharomasida Elangbam Premjit Joint Secretary IRCS Bisnupur District Branch Longjam Ronaldo Secretary Green Brigade Foundation Elangbam Swami Treasurer Green Brigade Foundation K Padam Kumar Managing Director Lab Savers Manipur saruk yakhi ngasigi tharomasida nahatara na EPK ngasi District Administration Juribam amasung District Child Protection Unit DCPU Juribam na sinuna Juribangi Bawprada leiba Kastubar Girls High School da one day awareness program on POCSO Act 2012 and the Prohibition of Child Marriage Act 2006 highway awareness program ama pangthokre ngasigi tharomasida DCPO Hais Ibiaima Devi Kastuba Girls High School gi headmistress A Saroja Singh Child Welfare Committee CWC gi chairperson M Pakshana amadi CWC gi member Advocate L Roman Singh na president member oina daisa famki maru oina ngasigi awareness program asida POCSO Act 2012 amadi the Prohibition of Child Marriage Act 2006 ki matang da awareness piva tharamni hiram asigi matang da CWC gi member Advocate L Roman Singh na haikibada angang sing da thokliba POCSO Act asi yamna fatti amasung masigi case asi thoklakpada police station da chapiu haiki karigumba angang nupi amasung nupa macha da POCSO Act sa tharakliba miyoi adu karigumba ina kayap khunba mi oiramagana case tawba ngamdrabadi 109 contact ashida soidana paw phawinaba haina mahakna haiki piriba number 109 ashida paw phawiraklabadi case asi action lakhokani haina sa phongdokhi ngasigi awareness tarom aduda maheroi sing oja sing amadi maheroi singi mama pa singchu charuk yaki World Environment Day gi makha sa tharakpa tharom ama oina awareness gum tree plantation gi tharom ama hiang hiren BLF balana os oiduna ngangkha Cluster TT Cluster Wangu Cluster and RLM MSRLM Moirang City Block 80 Fula Gram Panchayat MSRLM Department of RD and PR Government of Manipur ga punna khosamna senduna Fula Law Canal da ngasi pangthokre tharom aduda Environment Activities Manikanta Mutum MSRLM Moirang City Block Ngangkha Cluster gi Cluster Coordinator Kumam Lenin Mentor Ningthaujam Linthoi Environment Activist Yumnam Prem Yaifa Thaushi BLF Wangu Tera Khongi Secretary Thaunaujam Hirabati Mangalaibi BLF Ngangkhalawai gi President Phairembam Kiran Bala Anauba Khongthang BLF Sanusifai gi President Namairakpam Bina Jalhaibi BLF Wangu Nauda Khongi Secretary Sanasam Ravita amadi Hiang Hirel BLF Bulagi President Warempam Premilan Athiba Mithulen oina saruk yaki tharom aduga mailena anauba khongtang BLF Sanusifai gi President Namairakpam Binana Phongdor kibada ngalingai gi matamda ipa ipu singna nupi singna u thaba yadabagi chanabi amon leirambadawna leiramliba chanabi asina nupi singbu punsinduna thamlakliba asigi mahutta nupi singshu punna u thaminaduna ngasi aying asa honglakliba khal asibu kharada oirabasu kananabagi damak tharom asi pangthokpani haiki
नुमित मंगानीगी मनुंगदा थबकता ओंथोकपिरकदबनी करिगुंबा ओंथोक्तबा तारबदी थंगनबा नुमितगी खोंजंग संगसिनबा महिरोई रुप तरुकना सेम सादुना लेरि हाइना ngasi juri bangi deputy commissioner gi kuthangda पिसिनखिबा पॉइंट मरी यावबा मेमोरेंडम अमा मणिपुर के गवर्नर दा पिसिलुरबगी मतुंगदा KSA जुरी बांगी प्रेसिडेंट के सोमरजीत सिंहना फोंगदोखिबनी महाक नमखा ताना हाइखिबदा डिस्ट्रिक्ट अमा लेरबदी डिस्ट्रिक्ट इंस्टीट्यूट ऑफ एजुकेशन एंड ट्रेनिंग डाइट सेंटर अमा लेफम थोई इंग लिसिंगनी कुलुमदोइदगी जुरी बामदा सेमगा सगलकलिबा डाइट की बिल्डिंग अथुबदा लोइसिनबिदुना इंग लिसिंगनी कुनमंगा दगी सेशन हवनबिउ हाइना फोंगदोरखी पारी म्यूचुअल बेनिफिट निधि लिमिटेड हलाल फाइनेंस के इन्वेस्टर सिंगी सेंफम सिंग अथुबदा हंदोकदबनी हाइना फाइनेंस असे इन्वेस्टर सिंगना ngasi यारिपोक लाइमनाइदा वकाई खोंजंग संसंख्रे वकाई खोंजंग अदुदा सरु याखिबा कोऑर्डिनेटिंग कमिटी ऑफ पारी म्यूचुअल बेनिफिट निधि लिमिटेड हलाल फाइनेंस के प्रेसिडेंट सुबानुद्दीन नाहाई इन्वेस्टर सिंगना मखोई सेन हंदोरकद्रा हाइना ngaibada mai mathakta leiba khang amada leibaga chap manari wabana kham thengle investor singna kham thengna waraba shi ubadagi social activist Riyazuddin Bogi mayumna social media gi thongda investor singi shen handokna ba ihau amma changsilakli masdimak yamna thagatningai ni Riyazuddin gi ihau asi coordinating committee of Pari Mutual Benefit Nithi Limited halal finance amadi investor singna sagatli loina nam makha tanasu investor singi sen phangriba fauba ihau asi sangsen birakani habagi thajabasu thamli investor sing वावना खम थेंगबदगी सिखिबसु यावख्रे करिगुंबा मखा ताना अशी अना यारोक्लबदी हलाल फाइनेंस के डायरेक्टर मंगा हाइबदी मंसूर अहमद मैनेजिंग डायरेक्टर युमखाइबम अजहर खान डायरेक्टर फाइनेंस साहबास डायरेक्टर ह्यूमन रिसोर्स असमीर शरीफ डायरेक्टर मार्केटिंग अमदी नरसी हुसैन डायरेक्टर रिस्क मैनेजमेंट लोइना चेयरमैन अब्दुल हकीम ना मधुगी दायित्व पुगदबनी मरम असिना अथुबदा इन्वेस्टर सिंगी सेन सिंगदोपियु करिगुंबा सेन सिंगदोक्तबदगी असि अना यारोक्लबदी सोशल एक्टिविस्ट रियाजुद्दीन बोगी मयुमना मखोई मथक्ता मदर के केसटा FIR पांदुना इन्वेस्टर सिंगी मथक्ता होनबिरकनी हाबगी थाजब थमली हाइकी इम्फाल ईस्ट डिस्ट्रिक्ट के लमला कंस्टिट्युएंसी असि रूलिंग पार्टी की MLA लेरबसु डेवलपमेंट के लमददी मपी मपा लेतबा अमगा पांखक ओइदुना कंस्टिट्युएंसी असि हिरम खुदिंगमक्ता मनिंग हनबा कंस्टिट्युएंसी अमा ओइरि हाइना MPCC की लमलाई SC की PCC मेंबर अचोइबम दिबेना फोंगदोख्रे वाफम असे कंस्टिट्युएंसी असि के तोंगान तोंगान मफमदा हौजिक ओरिबा लंबी थोंगी फिबम अचोइबम दिवेना महाके सपोर्टर्स सिंगलोइना कोइना सतुना येंगसिलबा मतुंगदा पाउमी सिंगा उनबा अमदा हाइकिबनी दिवेना मखा ताना हाइकिबदा लमलाई SC असि BJP की ओइनादि ट्रिपल इंजन ओरिबा मफम अमनी अदुबा हौजिक ओरिबा MLA असिना मिखल माइ पार्क खरबा मतुंगदा ACSC के लंबी थोंग असि अमतब सनक्तबा असिना मरम ओइरगा ACSC दा अफबा लंबी लेसिलक्त्रे लंबी अयाम्बा ngayok farm gumna lambi mayada ising tungle mafam kharadana laikhom lainang amadi nung marakta miyamna chatli education ge lamdaso ACSC phibam sokle ACSC da lariba ID fishing su masa masa ge mayumda hanjin hanbage matangdasu MLA na thamoi sengna thabak tawdre lorena MLA sengda pirak liba local area development fund asisu MLA gi maikaidagi karaida sisinna khrbano haiba adu miyamna khangan pham thoi haiki Dhanamandra University Complex के लंबी सेंबी वहाउदा महिरोई सिंगना लंबीदा लौ लिंगदुना खोंजंग संसंख्रे यूनिवर्सिटी असि के थांगमैबन फाउदोकपा यारिबा मनिंग थंगबा गेटसु थिंख्रे खोंजंग अदुदा मैथमेटिक्स डिपार्टमेंट के क्लास रिप्रेजेंटेटिव ओइनाम केबना हौजे खुया थोंगी कल्वर्ट सेंबल लोइदबना मरम ओइरगा लंबी चतोक चसिन तौबदा यूनिवर्सिटी मनुंगदा मनुंगी लंबी ऐसी सिजनरी मरम असना यूनिवर्सिटी मनुंग असि यूनिवर्सिटी मलक्तबा हाईवे अमगे फिबम दा लाक्ली मसिगी मथक्ता लंबी असि फाउदो फाउजिन तौबगे चांग हेंगल गाड़ी मांगबा अमदी एक्सीडेंट थोकपगी थौदो हेंगलकपदगी गेट असि थिंजिंदुना लंबी असि फाउना हंदबनी हाइना फोंगदोखी
Directorate of Printing and Stationery na state asigi ihan hanba paperless office oiba ngamkhrei digital ge mateng loduna office asida yariba makai che changdanaba angamba thakda honagani haina directorate asigi director ngangbam rovena phongdokhrei hiram asiga melina ngasi yaskol police line da leiba directorate ta pangthokpa pawgi mifam amada mahakna makha tarduna hai paperless office haiba asi che amata leiroi haiba nate print tokfam oibana office asida che di adumak mathau tai adumoina mak yariba makai che changdanaba honabani Lengaki anauba khongthang ama oiriba e-office portal ashina lakpa hobadagi gadget singju digitize tawduna portal ashida matam chana upload tawre miyamna gadget sing asi yengninglabasu directorate asi website govpress.nic.in dagi uba phanglagani anauba lakpa gadget sing matam chana tang amadi pungfam yauna thagatpa ashina tungda kanagumba singna gadget matam chana thokte haibagi wakat leiraroi e-office portal asil lakpadagi office asida thabak yankhatpagi mathakta matam amadi sel changbada hanthale haiki Nomage chara taliba street vendor singbo lambi mapanda phambada makhata na athengba piraklabadi akanba khongjang sangsinaba sem saragani haina ima panthobi street vendors union na phongdorakli ngase manipur press cup ta pangthokhiba pawgi mifam amada ima panthobi street vendors union ge secretary sapam indirana hai tha asigi tang manga amadi tareta dc amadi marinabo official singna khomal na pake lambi mataida phomduna pochai yoliba asi yonba yaroi haina athengba piramki mamang thada athengba pirakpa matamda dharna protest na chingba chathaduna lakhi bani adubu handak ikhang khangudana athengba pirakpada thinglibagi maram karigino hangbada mayek sengna khulam khide order ni khak hairami nomage chara talaga chaba ngakta oibanina pofam asi phamdragadi kadaidagi talaga chaga doribano lenga ke thabak ama tawba ama tasunati loina awaba taraba matamda kana amatana mateng pangbibasu nati lisingani tara marida market sani haina mamangi congress na palinge matamdagi thokpa order ni matam adudagi namsillaga lakpaduna haujikshu adumak namsillaga leiri semga sagat piraga awaba kokhanbagi mahota hauji hingnanaba chora talibasi amuk thugaini lagadi kari fibam oigani miyamgi awaba kokhanbiu makha tana thugaina ba honaraklabadi akanba khongjang changsinnaba sem saragani phongdokhi Imphal Skill Lamlai Kendra gi manung channel lariba takhel sanjaimam gi fa duna chatliba lambi asigi hauje oriba fibam aduki matik soksin bana miyamna sadok sasin tawbada khudong chadaba kaya mayok nariba lambi gi fibam ngasi RPIA gi Manipur State ki Vice President Sapam Kanglaipan la yengshin khibaga loinana lambi asibu mailena bas sengna miyamna thengnariba awaba kaya asi yengbiduna atuba matamda sembinaba appeal tarokli lambi yengshinba aduga mailena mahakna hai lambi asida sadok sasin yadabadagi maheroi yauna tungan ba sinphamda lariba singda chauna awaba nangle haiba tabadagi miyam gi awabada saru yaba oina lakpani lambi sembidre haina wakatpa nate lambi sembidre haina hunba lakpasu nate adubu miyamna ngasi sadok sasinda awaba nangliba asi amuktang kokanbiu haina khutlonaduna angam athausinda haijaba lakjabani haiki mayam ge awabasi angam athaujingna nuksibidana kokanbiu athubu tamda lambi je sembiu haibadu mayamda appeal tawjaningbagi lakpani aduga lamlai kendra ki bhot le piriba mayam jingju sugumba mayam jingje khra yengjan minaji bhot maya da tholaga amada pagun hunabagi phibam do nataba hauji gwari ngai sidai da sigi takhelambi jina sohandana wari ngai marak sidai da karino angamba mayam torakanda fana bhona si akhoi Fubala amade saitonda IDP sing leinaba sariba prefabricated house asi construction tawna bagi tender amata tawdana construction tarom le haina MPCC gi president kaisa menga sanana phongdokhrei ngase Manipur Pradesh Congress Committee gi president ke menga sanana luchingba team amana Manipur gi governor Ajay Kumar Balada memorandum bisilurba matung tholakpada pawmi singa unabada mahakna makha tarduna hai president rule laklaba matungda amuk hariba thabak sing asi shubasu lepkhrei asiguma phibam mayam sing ashina relief camp ta leiba IDP singna nauna sariba ashida Hongjing lakadaba adusu yadre machine maram oiraga IDP singda nungaitaba fawhalle karamna work order yaudana tender tawdana thabak sing asi pakhal amlibano relief ki fund gi lakpa saimpham sing asi karamna maram chadana sisinaribano haiba asi governor na thijin binaba
memorandum ngasi unabada pisinlamle PR lenga ase chief secretary na IDP sing asi December fawagi manungda makoi gi mayum da hanjan hangani haibagi concrete oiba road map ama state asida lairiba PR lenga amadi central government dagi PBU popular lenga ama oinaba hotna bagi thabakti BJP masana tawgadaba thabakni PR laklaba matungda su lamda masida development amadi ingtapa hanjilakpa haiba adushu oide miyamgi wakasu tabiduna thabakto onthokpasu udabada natana popular government amasu semba ngamdaba asigumba phibam asida MLA ama oina leirubagi wahanthok leitre maram mayam asi leibana assembly dissolve tawraga anoba election ama pangthoklaga miyamgi anoba mihut khanduna lamdam asida ingtapa hanjin hanaba hotnaba haiba asi congress ki apambani phongdokhi press mandate ama lauraga leibak sidai santi hanjalakna naba IDP singi mayum da hanjanba ngamba haibase masida अखोई सरकार से थाजदबा अदगी कम्युनिटी पुरी मुंगना थाजब ngam अमसु मियाम की पामिबा वॉइस ऑफ द पीपल से मसी होगी लेर बिरा सिगम मरी लेना मसी सरकार ना थबक ओइन ओंथोक ngam द्रबनीना सरकार लेरुबगी अमसु MLA ओइन लेरुबगी करी दरकार ले मरबसिना अखोई मसी अनौवा असामा अनौवा मियाम की अखोई इलेक्शन अमा तौरकांदा अखोई फ्रेश इलेक्शन तौना हेना फगनी हाइना अखोना माइना कांग्रेस पार्टी की दिहाना सुपुदोखरे थैंक यू Manipur College da BA amadi BSc da ahaba semester tamgadaba mahayosing induction program amang ase college asege multipurpose hall da pangthokre tharamadu college asege academic committee amadi college asege aika ani na punna sinuna pangthokibani tharamadu da college asege principal professor Aribam Devadas college asege teachers association ki president L Gazendra amadi college asege aika ki coordinator professor W Dizamani yauna college O Dizamani yauna college asigi oza singna saru yaki tharom aduga marinana college ki principal professor Devidas na phongdokibada tharom asina college asida nauna emission tarok laba mahiroi singda college asigi chotna launch sing takpagi mathakta makhoi gi tungi career khanbadashu achoba mateng ama oigani maru oina tharom asida oza singna nauna lakliba mahiroi singda tonga ba topic issue sing takpi tambiba asina NEP gi matung inna state asigi higher education gi lamda lakadaba ahongba kaya asi mangjongna khangan labasu ngamgani haiki Federation of Civil Society Organization Fox Kaksing District Committee ki thau puna bakhan khraba executive members sing asi wasak lokre wasak lobge tharom adu Imphal East District ke manung chanba kavo lekai war cemetery manakta leiba Fox ki head office ta pangthokibani tharom da Fox ki acting president BM Yaima Saha atei Fox ki member sing saru yaki ngasi ayuk pung 4 mari tarakpada National Capital Region NCR da miyamna thabak chathoknabagi sem sanari da second manga letara nikna yuar hakre amang atadi thokide hari nikhiba adu Noida Ghaziabad Gurugram amasung Faridabad tasu thoki Government of India ge nodal agency ama oriba the National Center for Seismology NCS yuar hakiba adugi thijillaba matung da phongdokibada epicenter na Haryana gi Jas Jarda oiki mafam adu Delhi gi khamai keda kilometer humfurom lapi NCS na haikibada latitude 28.63 degree north amasung longitude 76.68 east kilometer tara luna Jas Jarda nikibani Delhi gi miyamna yuwa habagi thaudok mamangda su thengnakre Haukiba tha mangagi manungda ngasigi ashina anirak shubani Delhi Management Authority oriba the seismicity around Delhi ase Delhi Haridwar Richter earthquake zone ni hari Rajasthan ke Churu district ke Jagur trainer aircraft kaibada lekhidraba pilot ani adugi masak khangba ngamkhre chahi kontra enjoy shuraba squadron leader Lokender Singh Sindhu amasung flight Lieutenant Rishi Raj Singh ni squadron leader na Haryana gi Rohtak tagini aduga flight lieutenant na Rajasthan gi Pali dagini routine training mission oina paikhiba India Air Force ki Jagur trainer aircraft adu Rajasthan gi Churu manakta ngarang kaikhibani Miyoi amana phongdokhibada aircraft adu kai khrabagi matungda maikhu mapai ama uki
ꯃꯤꯌꯥꯝ ꯁꯣꯛꯇꯅꯕ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯏꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯊꯦꯡꯅꯈꯤ IAFꯒꯤ ꯗꯥꯏꯔꯤ ꯑꯃꯁꯨ ꯐꯪꯈꯤ ꯃꯗꯨ SHOꯗ ꯄꯤꯈꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯥꯏꯁ ꯋꯤꯛꯅꯦꯁ ꯔꯥꯖꯗꯤꯞꯅ ꯍꯥꯏꯈꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯎꯆꯥꯊꯣꯜ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯖꯨꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯖꯨꯟꯒꯤ ꯇꯥꯡ 25 ꯍꯧꯅ ꯎꯆꯥꯊꯣꯜ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕꯀꯤ ꯁꯥꯟꯅꯕꯨꯡꯗ ꯇꯤꯝ 16ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯐꯥꯔꯁ 6A ꯁꯥꯏꯠ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ 2025ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯔꯣꯏꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯅꯣꯛꯑꯥꯎꯠ ꯃꯦꯆꯇ UPCBꯅ ꯁꯥꯎꯊ ꯀꯥꯁꯤꯝꯄꯨꯔ ꯌꯨꯠ ꯀ꯭ꯂꯕꯕꯨ ꯄꯥꯟꯖꯜ 4-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯁꯥꯎꯊ ꯀꯥꯁꯤꯝꯄꯨꯔ ꯌꯨꯠ ꯀ꯭ꯂꯕ ꯁꯥꯟꯅꯕꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯁꯥꯟꯅꯒꯗꯕ ꯑꯍꯥꯟꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ MSUCꯒ ꯇꯥꯏꯇꯥꯟ FCꯒ ꯁꯥꯟꯅꯒꯅꯤ ꯑꯅꯤꯁꯨꯕ ꯃꯦꯆꯇꯅ ꯑꯅꯤꯁꯨꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯆ ꯅꯨꯡꯊꯤꯜ ꯄꯨꯡ 4:20 ꯇꯥꯕ ꯃꯇꯝꯗ UBCBꯒ ꯁꯟꯔꯥꯏꯖ ꯀ꯭ꯂꯕꯀ ꯁꯥꯟꯅꯔꯒꯅꯤ ꯐꯥꯏꯅꯦꯜ ꯃꯦꯆ ꯂꯥꯛꯂꯤꯕ ꯇꯥꯡ 16ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯁꯥꯟꯅꯒꯅꯤ District Kang Association Juribamna Sinduna Dibong Kunawi Community Hall gi Kangsangda Kangkhut 16 na saruk yaduna sanariba First Mixed District Kang Tournament 2025 ki ngasi sanakiba preliminary league round match ta Icha Club na Yawal Dibu Panjal Nipan Tarukta Maithiba Pikri Hayeng nungthil pung 1 tawa matamda Yawal C ga YLC Dibong Kunawa sanagani ngasi gi match asi Icha Club amadi Yawal D ga sanagani Aroibada maroiba pau amuka hanna pizari. Kunmanga suba National Fish Farmers Day tharong pangthokre. Padma Shri Saiko Mirabai Chanuna Chama Kuntra Mari Shuba Duran Cup 2025 ki trophy flag off tokre. Nauria Fulo Life and Work Haibahiramda Nongmagi Oiba National Seminar ama pangthokre. Loyana National Capital Delhi da ngasi ayok yuwa hakre. Matang asida imel soram sanok sa balushin jari mi ang tabiri basingbu amuka hanna kurum jari.